Ngasidi yangai nini panba Ningol singi yai paraba numit Ningol Chakouba gidamakta insang mathel amani da thongjage miyam mityeng taminasi unan bagi makum khara loro matungda mai chukhatsare mai khet maru ama loraga mai chakla di khang thakat piro khang thakat asiko okay mathangda thau mohairse khang khara sarakanda yam haibi ade thau yam jagumsi si yarni na yari okay khud namana bukam para khud namana maroi hapadu nam hodre hapalor kan ot pasin namjare mathangda maroi mulle aduga si machu hapase machu se karadum hapase ising kharijale ising kharijal matungda khabaina gora olane okay thumma muhafe morok su hapsan si morok suba akupa hapse khara hapse yam sahan gumsi asiga yarni dana yare motpiro khairage sina ngasi thongada banga duni ojinga hapage hape olani yam nap laudro olani maida ngatang sale sahan baloi badagi lon bakhot baloi lore insang se loi thokre sigi nga thong base mata swaida dum lorani mai kar nang selap bagi damakta koina mai je tamna tharaga thamani sumaina dum adu insang se sida lore nga thong baloi mathang tara pasidi makong maru ni makong maru se makok hana ngau kare aduga maroi thaksalle aduga telhau chanam ching maru marang thum morok machu alu asinga je taraga phasana ngaure dum do maroi thae hojik si loire mokong maru ngobo loire okay mathang sidi yen se ahambada maroi pang hapado ai kasu namdare aduga hojik ngobo khotpa loira matungda si oiba phibam dune si mullabani almost minute 10 da dum thongba yare minute 10 da si phibam je oirini hawdi hawgadra khangde hawdong mande da ngam tang samina siko okay si je loire maroi tha di finishing round la abani finishing round do loisale aduga masipun masi loire matungda sing asubase loira matungda chaishalle matungda yam mamutana otpirani khabaina ko adu olani makum kumsala thamrani adu chak thi bokot tawrage adu hapjarage seninga sinomage jangmader Ningol singera makta khudol tamjaba adu video ne chabagi matang do lang chabai matang do di utpai kai one no ularoi thank you very much viewer ma'am comment video how you have you